tungan social media ki maru i paw khar myam da share tawjake hojik ta phangba paw amana yaw lanmi amadi akhanaba alliance team na KNAB gi game ama thupsin khre hairi aduga KNAB gi miyoi mapan hat khibaga loinena khulai mapan amadi atai polam kaya recover tawbangam khre hairi nakal amaromda duty tawraga leiba Kuki terrorist ama Tumkhibadagi Hougatlakhidre hairi makha tarakpa update ta Kuki National Organization thorokpa notice amatang translation amatang myam da share tawjake hojik Burma da lan kana songnari bamaramna kana ko bamyoi amatan aikhoi gi lan mi gi mingsa thinaba amadi asokapan asi ana yawriba singa sigi maram mingleiphamna singba amata social media da thagatana ba amadi hairiba singa si toroglabadi serak pigani haibu afam sing Kuki National Organization na Kuki sing warning tawduna khangalakle makha tarakpa update ta police na miyoi amadagi brown sugar gram sanipan yakhai mapan phagatpa ngamkhre Thobal district Lilong police station ki manung sanba Lilong Mairing Khundagi plastic packet yauna soft case kuncha ga taret ta hablakpa brown sugar gram sanipan yakhai gi mapan ga kona na miyoi ama police na phagatpa ngamkhre hairi police na pharba miyoi adugi mamingna Merai Mayum Ali Hassan masak sahin kuncha ga ni thoini hairi Makhatana police na miyoi amadagi su brown sugar kg 4.24 ga kona na phagatpa ngamkhre Impal West District ki manung sanba Lilong Bazar dagi welding machine box manung da haptuna puramba brown sugar kilogram 4.24 ga kona na miyoi amadagi phagatpa ngamkhre hairi police na bharba miyoi adu Kasar gi Nutan Ramnagar part 1 dagi Basar Ahmad Laskar masak sahin kuncha ga taruk ni hairi makha tarakpa update ta US na China ga nangnaba mafam singda nuclear power submarine sing thajinba haukhre hairi US na China ga nangnaba mafam ama oiriba nongsup thangba Pacific Ocean da leibak adugi nuclear power submarine ani thajin khre maduna China gi military power gi mayokda akan mongda mapangal uthokpa ngamlagani hairi